ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇꯨꯔꯗꯤꯀ ꯀꯅꯥꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯏꯃꯥ, ꯏꯃꯥꯎ! ꯁꯅꯥꯔꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯆꯥ ꯎꯕꯗ ꯃꯥꯁꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯕꯦꯝꯃ! ꯔꯥꯙꯤꯀꯥ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯅꯥꯔꯩꯅ ꯕꯦꯝꯃ, ꯏꯆꯥꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯈꯪꯍꯧꯒꯦ? ꯀꯅꯥꯝ ꯈꯪꯍꯧꯗꯦ ꯏꯃꯥ꯫ ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯑꯩꯅ ꯇꯧꯕ ꯐꯣꯟꯁꯨ ꯄꯥꯏꯕꯤꯗꯦ꯫ ꯅꯠꯇꯦ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯏꯃꯥ ꯎꯗꯕ ꯀꯨꯏꯔꯦꯅ ꯂꯥꯛꯄꯅꯦ꯫ ꯅꯪꯗꯤ ꯃꯈꯣꯏꯅꯅꯦ 12ꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯕ꯭ꯔꯣ? ꯔꯥꯙꯤꯀꯥ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ꯫ ꯍꯥꯏꯗꯦ, ꯑꯩꯕꯨ 12 ꯐꯦꯜ ꯑꯣꯏ ꯍꯥꯏꯗꯅꯅꯦ ꯅꯣꯡꯉꯥꯟꯕꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯧꯍꯜꯂꯤꯅꯤ ꯈꯪꯕ꯭ꯔꯥ? ꯁꯅꯥꯔꯩ ꯊꯥꯖꯕꯁꯨ ꯉꯝꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ? ꯃꯣꯏꯒꯤ ꯃꯆꯦ ꯑꯣꯖꯥ ꯑꯣꯏꯕꯤ ꯑꯃ ꯂꯩꯕꯗꯨꯅꯁꯨꯔꯣ? ꯏꯁ, ꯃꯥꯅꯕꯨ ꯈꯤꯠ ꯍꯦꯜꯂꯦ꯫ ꯅꯨꯄꯤꯅꯤ ꯌꯥꯔꯦ, ꯈꯔ ꯃꯃꯤꯡ ꯃꯊꯥ ꯏꯕ ꯍꯩꯔꯤꯁꯤꯅ ꯍꯥꯏꯗꯅ꯫ ꯅꯨꯄꯥꯗ ꯁꯦꯟꯅꯅꯦ ꯃꯧꯄꯥꯒꯤꯗꯤ ꯃꯦꯗꯤꯀꯦꯜ ꯀꯣꯆꯤꯡꯒ ꯌꯥꯝ ꯊꯥꯔꯤ꯫ ꯍꯦꯔꯥ, ꯃꯣꯏꯃꯛꯅꯁꯨ ꯁꯅꯥꯔꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ? ꯑꯁ ꯏꯃꯥ, ꯑꯩ ꯌꯨꯝꯗꯨꯗ ꯍꯜꯂꯔꯣꯏ, ꯁꯤꯗ ꯂꯩꯔꯅꯤ꯫ ꯂꯩꯌꯨ, ꯁꯤꯗ ꯂꯩꯌꯨ꯫ ꯏꯆꯥꯕꯨꯅꯦ ꯃꯣꯏꯒꯤ ꯃꯤꯅꯥꯏꯔꯣ? ꯏꯃꯥ ꯂꯩꯔꯤ, ꯁꯤꯗ ꯂꯩꯊꯣꯛꯎ꯫ ꯕꯥꯊꯔꯨꯝ ꯑꯃꯗꯨꯗ ꯑꯩꯈꯣꯏ 5 ꯂꯨꯕꯗꯣ ꯀꯣꯟꯅꯗꯦꯕ꯫ ꯑꯃꯠꯇ ꯁꯥꯁꯦ ꯀꯥꯏꯅ ꯍꯥꯏꯔꯨꯕꯁꯤꯗ ꯂꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯁꯦ ꯑꯩꯒꯤ ꯅꯃꯥ ꯄꯥꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯉꯥꯏꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯍꯩ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯕꯗꯤꯅꯦ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯇꯥꯈꯤꯕ꯭ꯔꯣ? ꯇꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯕꯥꯊꯔꯨꯝ ꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯨꯕ ꯐꯪꯂꯤꯕꯗꯣ ꯐꯔꯕꯅꯤ, ꯂꯝꯍꯥꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒ ꯂꯨꯍꯟꯗ꯭ꯔꯤꯕꯗꯣ꯫ ꯏꯃꯥꯁꯨ ꯃꯣꯏ ꯃꯤꯆꯪ ꯑꯃꯨꯛ ꯆꯪꯉꯛꯑꯕ꯭ꯔꯣ? ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯁꯦꯡꯕꯗꯣ ꯑꯗꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯆꯍꯤ 1-2 ꯂꯩꯔꯒ ꯂꯨꯍꯣꯡꯕꯗ ꯁꯤꯗꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ! ꯔꯥꯙꯤꯀꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯔꯩ ꯃꯆꯥ ꯇꯥꯅꯕ ꯂꯥꯎꯍꯧꯏ꯫ ꯍꯩ, ꯅꯪ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯈꯣꯀꯣ, ꯑꯃꯨꯛ ꯄꯥꯈꯠꯅꯈꯤꯅꯤ꯫ ꯔꯥꯙꯤꯀꯥꯁꯨ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯅꯣ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯁꯦ? ꯅꯠꯇꯦ, ꯅꯪ ꯁꯤꯕꯨ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕꯁꯤ ꯉꯥꯏꯔꯦꯕ, ꯔꯥꯙꯤꯀꯥꯗꯣ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯔꯩꯁꯨ ꯃꯆꯥꯕꯨ ꯁꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯊꯦꯝꯅꯧ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯕ ꯍꯥꯏꯔꯝꯒꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯗꯤ ꯃꯁꯥꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯕꯗꯨ ꯐꯥꯎꯕꯗ ꯔꯥꯙꯤꯀꯥ ꯎꯔꯛꯇꯕꯗꯨꯗ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯃꯧ ꯃꯆꯥꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ? ꯍꯩꯃꯥ, ꯍꯣꯏꯅꯦ ꯍꯦꯃꯣꯏꯄꯥꯎ, ꯍꯥꯏꯒꯨꯝꯗꯅ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯉꯥꯟꯕꯗꯤ? ꯃꯥꯕꯨꯗꯤꯅꯦ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗꯅꯦ ꯍꯌꯦꯡ ꯐꯤꯖꯤꯀꯦꯜꯒꯤ ꯄꯔꯤꯈ꯭ꯌꯥ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯗꯒ ꯂꯩꯇꯕꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁ꯭ꯌꯥꯝꯗꯨ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯉꯥꯟꯕꯕꯨ ꯀꯧꯏ꯫ ꯉꯥꯟꯕꯁꯨ ꯇꯥꯔꯗꯨꯅ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯀꯩ ꯍꯥꯏꯒꯦ ꯅꯠꯇꯦꯅꯦ, ꯔꯥꯙꯤꯀꯥꯗꯨꯕꯨ ꯅꯪ ꯅꯅꯥꯛꯇꯒ ꯂꯩꯕ꯭ꯔꯣ? ꯑꯧ, ꯂꯥꯛꯑꯝꯕꯅꯤ꯫ ꯑꯩ ꯅꯥꯛꯇ ꯋꯥ ꯌꯥꯝ ꯉꯥꯡꯉꯝꯕꯅꯤ꯫ ꯑꯩ ꯄꯩꯈ꯭ꯌꯥꯅꯤ, ꯑꯪꯀ ꯈꯔꯁꯤ ꯍꯣꯠꯄ ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯗꯨꯗꯅꯦ ꯃꯆꯤꯟꯒꯗꯣ ꯄꯣꯝꯊꯣꯛꯇꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯥꯗ ꯂꯩꯔꯝꯅꯤꯗ꯫ ꯂꯩꯇꯦꯅꯦꯍꯦ ꯀꯥꯗꯒꯗꯤ, ꯀꯨꯏꯔꯦꯅꯦ ꯅꯪꯕꯨ ꯎꯗꯕ꯫ ꯉꯍꯥꯟꯈꯩꯗꯤꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯁꯨ ꯅꯄꯥꯗꯗꯤ ꯄꯥꯕꯨꯡ ꯁꯤ ꯆꯥꯅꯤꯡꯉꯤ, ꯁꯤ ꯂꯩꯌꯣꯗꯣ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯄꯥꯗꯁꯨ ꯑꯃꯠꯇ ꯍꯪꯂꯗ꯭ꯔꯦ ꯍꯥꯏꯅꯦ? ꯉꯥꯟꯕ ꯈꯨꯝꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯔꯥꯙꯤꯀꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯥꯟꯕ ꯄꯥꯈꯠꯅ ꯊꯣꯛꯂꯛꯇꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯂꯩꯀꯥꯏ ꯃꯤ ꯈꯪꯅꯕꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯦ ꯑꯋꯣꯏꯕ꯫ ꯆꯠꯂꯕꯁꯨ ꯑꯩ ꯁꯤꯃ ꯆꯠꯀꯦ, ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯤ ꯐꯩꯗꯅ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯔꯤ ꯊꯣꯛꯂꯛꯂꯤ꯫ ꯈꯨꯁꯤꯁꯨ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯏꯃꯥ, ꯀꯩꯗꯧꯅꯔꯒꯦ? ꯈꯨꯝꯗꯦ ꯀꯅꯥꯁꯨ꯫ ꯑꯗꯨꯃꯛ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯈꯨꯁꯤꯁꯨ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯅꯥꯔꯩꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯔꯥꯙꯤꯀꯥꯗꯨ ꯆꯪꯂꯛꯄꯗꯨꯗ ꯂꯩꯃ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯃꯃꯧꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯁꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯀꯌꯥꯗ ꯁꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯄꯥꯝꯗ ꯆꯠꯂꯨ ꯍꯥꯏꯒꯦ? ꯀꯅꯥꯅ ꯍꯥꯏꯒꯦꯕ? ꯏꯆꯥ 2 ꯌꯣꯛꯂꯛꯄꯁꯤꯗꯅꯦ
Nang mukhang nabawa ba isa se, amata bu yaudriko? Radhika khumdi, Sanare na oy na khumlai. Leima, kariwangang sangang no da. Namaw ni nangang libro, ha? Masa na mapanda mamagi manakta laaga, kay daw rapagi, ha? Kay daw ragi ba? Ay ting din he Sanare. Mana, mama una ba mapamda set pa? Adubo niya, sat na thok na tawba yana ba na karamba thaw singkige, ha? Amuksu nga sisya mapanipali ba? Karamba ningol na mapamda mapanipan manumita sat na ge, adusu ahan basang manumita. Sauri ba nido haidana numit aduda phone da pau phau na kibadagi ngasi phau bada isa do kamdauri haidana ne hanglabro. Hanglabrai ba nangbu? Nang na pokpadagi na sagi na wong khangba ngamdabado sahi ama ni sidane aina loina khangi. Aina hangladre kaidawragi. Aigisune mi yamna lei Paulo oina tamla ibane engonda nang na isa nupise minnai amada gitadana sijinabado haira ibani. Leima makhut kado Sanare na ngangliba wado lepo haibagum thangali. Sanare nangi na sa nupi sida nang na karamba yumbalon tambiraktana aina minai dawna sijina dawribano ha? Mabu minai oina phawbo loiningde ko. Isa na pura kadaino haidana ne hundokpa yadre ko haidana leiminari sini. Isa da hotnabagum. Mana manggon matek si mawai taibado pungwaw ni wawriba nurado thadokta bi taibagi. No matane sakhum dala henba natte ai khoina da tawrini khara leiraga herakani tawzakhini haidana manama sina loina tawribani ai ga khatnaba sune kongai ni manama nane magi hakanda is hayo nasa dawna khanbaduna ro ha isa sina 12 se fail hek oirakpadagi yumsigi thabak tawhandana thamlidubo isa na makha tamthagi haibada noina yadrise nasadana amuktoiba Kucing bu thabo amabu tawbo nasadaw na khanbaduna raiba ha khumune nasindo khumoiba nupi na khara hairadi yare kaidna hairidubu nasadaw na khanbagiro. Radhika di mama na adu yawna hairakpaduda masado humang anapikarabani. Leimagi mawong su khangbana. Hey Sanare nangonda kanan hai ha kanan haige aikhoigi imung na adum na tawi haidana kanan haige ba? Ho lei mi lei puthoro ni mi do puthoro ba ekhoi imung sidane ma nongan badagi leibra in hange nang na haidre dana club tagi microphone wari raga hekta law doriba. Radhika gi mama da serana ba pau tami ba se kanano haidana isa nupina isa se noina otpada wari haidana ne yumadu da laiba hairakliba wa hayadu siam nganba Radhika amadi kusi loina yenglei siamna ibema nang makna Sanare na hayu nang na ne ngasai ima da haiba khaido amatta singna dana ne loina hek hayu haujikti ima leiri dana. Leima khanghaude Radhika gi mamaida khopak na thakiba nang se yam phuning de ne aina nakok masadu da asok phattaba kok mayam se kadai de gi thoklei ha Yumsida leiriba karamba miyoina nangonda phel oirabanina to ohai ha mapanda tamjagadaba isasi phawba nangidamakta Manipur sida leiriba sini aduga nangna seran turanaga pau tamladana nangna natro tamjararoi haidina sikhang khangkhibado. Leimado asi hairaduna sumpelaktraduna Radhika da bangphuda phoi Sanareina nupi se phuraga managa kemta haidine dawrise ho aikhoigi isadune mama aina haiba ille Nasa sida phubagi maram sunya yuma sida leiriba khudingna loina khangi nang khaktana ne khangjiba. Leima amuksu makha tarai hai leiramu konoi. Leima asi hairaga manungda sangkhre nganba mapada tumina chirol tawrai babo imagi nomai ama leini haido leikrabo aduna kaptoi jalo ihe nganba onthokna nungai khidreda nganbadu mapada oireroi haidana Masegi manakta amulai. Iche, nomoi leikrabo. Khangde, leibagi wati yam ngangi. Ado leram dawdi mande. Mana nomoi leiragabu tumina leigadro. Imale. Leimadu makhuta phile khara puraduna tholai. Madu Sanare gi mamangda thangjinduna hairai. Tu, yengo. Nangi nasanupi Sanai bi masina ne
tamningdre hairabani inna kauna lusinanaba haidana kadrasu yaba sillaga mahut thaba yaba school amadane ming chanjariba ko se sinane tuition gi paisa thirubagi sinane chemistry tu se si amu yengu sinane physics adagi sinane bio maths sina manipuri sina english subject khudingini loina thiribase masana tamge haira adi haidana ꯑꯩꯈꯣꯏꯅ ꯅꯝꯍꯥꯗꯅ ꯇꯝꯍꯟꯕ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯆꯪꯂꯔꯣꯏ ꯍꯥꯏꯗꯅꯅꯦ ꯃꯁꯥꯅ ꯑꯩ ꯇꯝꯖꯅꯤꯡꯉꯦ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯋꯥꯔꯀꯥꯟꯗ ꯑꯩ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯖꯔꯒꯦ ꯍꯥꯏꯔꯛꯄꯗꯣ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯛꯈꯨꯝꯗ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯇꯝꯅꯤꯡꯉꯦꯗ ꯍꯥꯏꯌꯨ ꯉꯥꯟꯕꯗ ꯍꯣꯠꯅꯕꯒꯨꯝ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯍꯣꯠꯅꯔꯣꯏ ꯍꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥꯗꯤꯅꯦ ꯑꯩ ꯄꯥꯝꯃꯨꯗꯦꯀꯣ ꯄꯥꯝꯃꯨꯗꯦ 마다부 막하 땀라바디 하이드나 이나다 얀바 사나세 세세 시다 얀바 사나 마세또 아두 파우버네 반도 탐루리버니 శ్యామ్ అకోన్బగి వహైదుదా మాగి నుపిగి మనా కుండి యంగ్లei వాఫం సిమది లేమన కనాదసు కైసు హైదే శ్యామ్ మమితు లేమదా హైఫెత్తమక్ యంగ్లంలగా అదుమక్ థొంగాలొంద చక్రే వాలాంగ్ అమత హైరందా లేమసు ఖంగదబ నతే ఖుషీనా ఇనే అసెంబని राधिका से अखोनी याम थेंबनी अदुदा माने याद्रे कईदी उपाय ले इमाना सुमाइना तवे हाइबदे अखोई फावो खंगली हौजिक्तम खंगली सनारैदो मसादा ममितु फैनी येंगी अदुगा हाइरई लेमा ऐशुने अचुम अरान थीदना इसाना ngangbdo थाजरुरे ऐ सोइख्रे हा सनारे कैसु काइदेदा अदुबुने ममा हाइबसे मसाना हाइबा वासे का हेना थाजबसु फत्ते थाजगदबनी अदुबु थाजबदो का हेना उथोकप यादे ऐगी इसा अनिसिदिने नोमता एंगोंदा पाव अमता तमखिदबनी मोइने कैनो हाइरकपदने अहिना नोइने कैनो तौरमनी अदुना मीना तौरइनी हाइमंदना अदुबु कैसु काइदे सनारेना ऐसु इसा नुपिसे लौखटपिरगे लेपि हाइमा अदुदि याम फबो वानी कैनो हे इबेमा चाखिता लोलो उनी हे nganba nangsu mamada khurumune nganba sangsinduna sanareida khurumi yare yare sanare noklaga leima nakhoi gumba imung ama phanglibase yam pharabani kana gumba amagi imung da oiradine ngahana isase halakpana halani radhika se aina su khara phure natradi ma se yararoi haidana फूदौनी लम हेलदी फूद्रदी कैनो अहिनने मपा लेजे हाइदना केथोकपदा खरा सोइख्रबनी असुमना मयामदो हराव हराव अदुमा काइनख्रे थोखिबा थौदोक अदुगी मतांगदा कैसु थोइदोकपा कनासु करिसु हाइनरुद्रे नुमिदांगदो चाक चाबा लोइरगा चंगनरकपदनी nganba नोकलगा नंगदी पाकिस्तानी सीरियल अदैदी हिंदी सीरियल खरा येंगदना फत्तबगी प्लॉटिंग दी फजना हैरेनेको अस तानिंग दे नंगदनिको एखोई माकीबा खंगरिसे अस यारेबा कैनुने ngasiबुदी इमाना केम हाइबिजे हयेंदी खरा हाइराद्रा अच्छा nganba इ माइ नुपादा कनाना मिंग कौने ngasi खक्ता नंग ai नुपानी खंगब्रा अदुम खंगी कैनो इमाना ngang bakandadi केम हाइदबा ओ एखोई युमददिने इमाना बाबुंग nganglि matanda chin kanamta khumnade horen loina haiba loirakanda natraga nungalaga kona ima aidi imana haibada si pami sina pamde haini ado nangonda ngange dumaina di imana di nomata ngangakri he is noina ne mana popagi aduga aina poktabagi e adumaina mu hayu adeidi ko राधिका सु हंदक्ति नोकलदुना हाइबे वानी नोई माना फुबदो अस नादी नाइको ली ममीदो खुबोमदा तारी खंब्रा अदुमक्तदा नंग अदुम हौजबनेबा नत्रा अस यारेबा तुमसे थेंगी आई तुमनिंगेबा प्ले खरा तौरुबैरा इबेमा नंग कोकति याम लिंगिको अदुई कोकता लाइक तमता थादौबा हाइसु हाइबने अस nganba amuka suming kawine adudi kai ko haino
ꯈꯪꯗꯦ ꯅꯪ ꯀꯣꯛꯇꯨꯗ ꯈꯜꯂꯨ ꯙꯥꯉꯥꯟ ꯉꯥꯟꯕꯗꯨ ꯅꯣꯛꯅꯤꯡꯂꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯛꯏ ꯔꯥꯙꯤꯀꯥꯅ ꯅꯪꯕꯨ ꯃꯤꯡ ꯀꯧꯅꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤ ꯀꯧꯕꯅꯤ ꯀꯩꯅꯣ ꯑꯃꯨꯛꯀ ꯀꯧꯔꯛꯎꯅꯦ ꯙꯥꯉꯥꯟ ꯍꯧꯅꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏꯒꯦꯕ ꯅꯪ ꯑꯣꯏꯅ ꯃꯍꯩ ꯁꯥꯟꯅꯕ ꯇꯝꯃꯣ ꯑꯣ ꯅꯪꯅ ꯐꯤꯒ ꯁꯥꯔꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯄꯩꯁꯥꯒꯗꯨ ꯊꯥꯔꯛꯑꯒꯦꯔꯥ ꯍꯣꯏꯅꯦ ꯑꯩ ꯅꯨꯄꯥꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯔꯛꯄꯅꯤ ꯀꯥꯏꯅ ꯏꯁ ꯌꯥꯔꯦ ꯑꯩꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯇꯨꯝꯃꯁꯤ ꯂꯩ ꯃꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗꯅꯤ ꯃꯣꯏꯄꯥꯎ ꯌꯥꯔꯦꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯃꯥ ꯁꯅꯥ ꯂꯨꯄꯥ ꯁꯥꯗꯅ ꯊꯝꯃꯤꯕꯁꯤꯕꯨ ꯁꯤꯒꯨꯝꯕ ꯑꯆꯤꯟ-ꯑꯈꯣꯝꯁꯦ ꯁꯤꯖꯤꯟꯅꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯗ꯭ꯔꯦ ꯁꯤꯖꯤꯟꯅꯔꯦ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯒ ꯂꯣꯏꯔꯦ ꯑꯩꯁꯨꯕ ꯆꯤꯟꯁꯤ ꯍꯦꯛ ꯌꯥꯡꯈꯤ ꯑꯋꯣꯏꯕ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯣꯠꯀꯦ ꯇꯧꯔꯤꯅꯤꯅꯦ ꯂꯥꯏꯅ ꯌꯥꯗꯕ ꯀꯣ ꯑꯗꯨꯅꯅꯤ ꯀꯩꯅꯣꯗ ꯃꯣꯏꯄꯥꯎ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯅꯕꯗꯧꯅ ꯑꯣꯏꯅ ꯈꯜꯂꯛꯏꯁꯤꯕꯨ ꯀꯩꯅꯣ ꯑꯣꯏꯅꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥꯗ ꯑꯩꯅ ꯅꯪꯒꯤ ꯅꯄꯥꯝꯗꯒꯤ ꯎꯂꯛꯄ ꯑꯃꯠꯇ ꯐꯅ ꯋꯥꯔꯕꯁꯨ ꯁꯣꯛꯈꯤꯕ꯭ꯔꯣ ꯍꯥ ꯅꯨꯄꯤ ꯅꯈꯣꯏꯒꯤꯗꯤ ꯅꯄꯥꯝꯗꯒꯤ ꯍꯥꯞꯄꯛꯄ ꯈꯔꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯁꯨ ꯀꯩꯅꯣ ꯑꯗꯨꯝ ꯇꯥꯟꯅꯗꯧ ꯂꯩꯔꯕ ꯍꯣꯏꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯃꯇꯨꯡ ꯇꯧꯒꯅꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯄꯤꯅ ꯎꯄꯨꯗꯒꯤ ꯄꯣꯠ ꯂꯧꯊꯣꯛꯇꯨꯅ ꯌꯣꯟꯕ ꯍꯩꯔꯛꯂꯕ ꯀꯣꯛꯇ ꯄꯣꯠꯁꯤꯗꯒꯤꯅꯦ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯍꯦꯟꯒꯠꯂꯛꯂꯕ ꯌꯨꯝ ꯑꯗꯣ ꯀꯣꯛꯀꯗꯧꯔꯕꯅꯤ ꯑꯩꯅ ꯄꯩꯁꯥ ꯐꯅ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯒꯦꯔꯥ ꯅꯪꯒꯤ ꯑꯋꯨꯟ ꯑꯣꯏꯅ ꯂꯥꯛꯄ ꯄꯣꯠꯇꯤ ꯀꯥꯏꯒꯅꯨ ꯃꯗꯣ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯑꯃꯅꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯣ ꯍꯟꯗꯣꯛꯅꯕ ꯇꯧꯁꯤ ꯍꯣꯏꯁꯦ ꯌꯥꯔꯦꯕ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯁꯦ ꯏꯍꯦ ꯁꯪꯒꯣꯝ ꯍꯩꯔꯛꯈꯣꯔꯥ ꯌꯥꯔꯦ ꯏꯕꯦꯝꯃꯅ ꯍꯩꯔꯝꯃꯤ ꯐꯔꯦ ꯄꯣꯊꯥꯔꯁꯤꯁꯦ ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯣꯡꯂꯣꯏ ꯑꯃꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯕꯗ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤ ꯄꯪꯐꯗ ꯐꯖꯕ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯅ ꯑꯗꯨꯃꯛ ꯀꯥꯎꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯃꯉꯥꯏ ꯈꯨꯕꯥꯛ ꯅꯥꯝꯃ ꯈꯨꯕ ꯃꯈꯣꯜ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯨꯁꯤꯗꯨ ꯑꯍꯤꯡꯗꯨ ꯄꯥꯛ ꯍꯦꯛ ꯇꯨꯝꯊꯕ ꯌꯥꯗꯦ ꯋꯥꯈꯜ ꯑꯃꯗꯒꯤ ꯑꯃꯗ ꯉꯔꯥꯡ ꯁꯅꯥꯖꯥꯎꯕꯅ ꯎꯠꯂꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯋꯥꯍꯪ ꯍꯟꯖꯤꯟꯅꯗꯤ ꯍꯪꯖꯔꯤꯕꯅꯤ ꯇꯠꯇꯅ ꯆꯤꯡꯅꯕ ꯄꯣꯛꯂꯕꯁꯨ ꯐꯠꯇꯕ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯆꯤꯡꯅꯗ꯭ꯔꯕꯁꯨ ꯀꯔꯤꯒꯤ ꯆꯤꯡꯅꯔꯣꯏ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯇꯨꯅ ꯊꯥꯖꯗꯨꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯊꯥꯖꯕ ꯄꯨꯝꯕ ꯃꯤꯀꯨꯞ ꯐꯥꯗ ꯃꯥꯡꯍꯜꯂꯝꯂꯕꯅꯤ ꯅꯨꯡꯁꯤꯕ ꯑꯗꯨꯃꯗꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯤꯕꯔꯥ ꯍꯥꯏꯕ ꯃꯥ ꯈꯪꯂꯨꯗꯦ ꯃꯗꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤꯗ ꯀꯥ ꯍꯦꯟꯅ ꯎꯁꯤꯜꯂꯨꯕꯁꯨ ꯑꯐꯕꯗꯤ ꯅꯠꯇꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯁꯤꯒꯤ ꯐꯣꯟꯗꯣ ꯂꯥꯛꯏ ꯌꯦꯡꯂꯨꯕꯗ ꯃꯥꯂꯌꯥꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯧꯇꯛꯇꯤ ꯆꯥꯏ ꯃꯊꯟꯇꯁꯨ ꯁꯣꯟꯖꯔꯤ ꯋꯥꯈꯜꯗ ꯇꯨꯃꯤꯟ ꯅꯤꯡꯁꯤꯡꯕꯁꯤꯁꯨ ꯎꯔꯖꯥꯠꯂ ꯈꯪꯗ꯭ꯔꯤꯗ ꯑꯗꯨꯛ ꯊꯦꯡꯉꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯃꯥꯂꯌꯥ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨꯃꯗꯤ ꯏꯟꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯇꯨꯃꯤꯟꯅ ꯃꯥꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝ ꯊꯝꯖꯒꯦ ꯀꯅꯥꯁꯨ ꯈꯪꯂꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯨꯝ ꯅꯪꯅ ꯃꯥꯕꯨ ꯅꯐꯝꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝꯒ ꯉꯁꯤꯒꯤ ꯄꯥꯎꯈꯨꯝꯒ ꯑꯍꯣꯡꯕ ꯂꯩꯇꯦꯗꯨꯕꯨ ꯃꯥꯂꯌꯥ ꯃꯇꯝ ꯈꯔꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯪꯒꯤ ꯅꯀꯥꯗ ꯌꯦꯠꯂꯨꯔꯦ ꯃꯥꯂꯌꯥ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯈꯨꯁꯤ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯊꯃꯣꯏꯗ ꯊꯝꯕꯗ ꯑꯩ ꯑꯌꯥꯕ ꯄꯤꯔꯦ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯔꯣꯏ ꯅꯪꯅ ꯅꯠꯇꯦ ꯑꯩꯅꯅꯤ ꯅꯪꯒꯤ ꯅꯀꯥꯗ ꯌꯦꯠꯂꯤꯕꯗꯤ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯨꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯪꯅ ꯏꯐꯝꯗ ꯌꯦꯠꯄ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯅꯪꯒꯤ ꯁꯩꯅꯥꯗꯣ ꯑꯩ ꯈꯪꯉꯦ ꯈꯨꯁꯤ ꯑꯗꯨꯗꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯃꯣꯅ ꯍꯥꯏꯔꯤ ꯈꯨꯁꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯩ ꯅꯣꯛꯐꯦꯁꯨ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯂꯌꯥ
ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯥꯏꯒꯗꯕ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯪꯂꯨ ꯂꯨꯁꯤꯟꯈ꯭ꯔꯦ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯗꯗꯤ ꯇꯁꯦꯡꯅ ꯂꯃꯨꯛꯅꯔꯦ ꯅꯪꯉꯣꯟꯗ ꯋꯥꯀꯠꯄꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯁ꯭ꯀꯨꯜꯗ ꯉꯥꯏꯍꯥꯛ ꯊꯦꯡꯅꯕ ꯄꯨꯟꯕ ꯑꯣꯖꯥ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯑꯆꯤꯠ ꯑꯀꯣꯝꯒꯤ ꯋꯥꯔꯤ ꯁꯥꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯉꯥꯎꯅꯩ ꯋꯥꯐꯝꯁꯦ ꯏꯃꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯅꯪꯕꯨ ꯀꯅꯥꯅꯗꯦ ꯈꯜꯂꯒ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯈꯨꯁꯤ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯃꯥꯂꯌꯥ ꯑꯩ ꯍꯧꯖꯤꯛ ꯑꯀꯤꯕ ꯐꯥꯎꯗꯕꯁꯨ ꯅꯠꯇꯦ ꯊꯥꯖꯕ ꯑꯃꯨꯔꯛ ꯃꯥꯡꯈꯤꯕꯅ ꯍꯧꯖꯤꯛ ꯑꯩꯅ ꯁꯅꯥꯖꯥꯎꯕꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯂꯣꯠꯂꯝꯂꯕꯗꯤ ꯈꯜꯂꯨꯕꯗ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯑꯩ ꯁꯅꯥꯖꯥꯎꯕꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯈꯨꯁꯤ ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯥꯔꯦ ꯁꯅꯥꯖꯥꯎꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯅꯣꯡꯃꯇꯗꯤ ꯎꯗ꯭ꯔꯤ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ ꯐꯤꯔꯦꯞ ꯂꯧꯕꯗ ꯋꯥꯈꯜꯗꯤ ꯐꯖꯅ ꯈꯟꯊꯔꯒ ꯂꯧꯕꯤꯌꯨ ꯃꯥꯂꯌꯥ ꯑꯩ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ ꯈꯜꯂꯦꯗ ꯈꯨꯁꯤ ꯋꯥꯔꯦꯞꯇꯣ ꯃꯥꯂꯌꯥ ꯊꯃꯣꯏꯁꯤꯗ ꯃꯥꯕꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯖꯔꯒ ꯀꯅꯥ ꯑꯃꯒꯤ ꯃꯈꯥꯗ ꯌꯦꯠꯇꯅ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯕꯤꯅꯨ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯖꯕ ꯄꯣꯠꯁꯛ ꯑꯃ ꯏꯐꯝꯗ ꯁꯤꯟꯅꯔꯝꯃꯕꯅꯤꯅ ꯅꯪꯅ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯌꯦꯡ ꯑꯃꯨꯛꯇ ꯎꯅꯁꯤ ꯈꯨꯁꯤ ꯈꯨꯁꯤꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯃꯜ ꯄꯤꯒꯗꯧꯔꯤꯕ